Film ase horakpada angang nupi macha ama hana uba fangi angang nupi macha sigi maming Melanie kawi Melanie ka amada thonglonduna thambirami Melanie na lanmi khara lakpagi makhol tabada mahaki ka da laiba wheelchair adu chingthoktuna wheelchair adu da famlami mahaki ka adu da lanmi ani khak changlaklami lanmi amana Melanie bu nongmaina namlami amadi lanmi amana mahaki wheelchair da laiba bel sing adu bu Melanie da ningthi jana phabirami asumna Melanie ka adu da gi puthorokle aikoina Melanie khaktana tana atopa angang kyama su mafam adu da uri mafam adu tasengbadi military base amani army sing asina makoibu makoigi ozana laik takhanabagi damakta makoigi classroom da pubirakpani classroom adu da ozana makoibu laik takpi amadi satra singi marakta oza aduna khwaidagi nungshibadi Melanie ni maramdi Melanie di laik su hai amadi ozana haibaga hekta khangbana hali asumna class adu lorba matungda angang sing adu makoigi ka da thamnabagi damakta sifai sing aduna puki amadi hanagi mongda mukthammi numidangi matamda angang sing adugi chanabani haiduna yamna angakpa mongda tin mayam ama plate haptuna pirami aduga angang sing aduna su yamna angakpa mongda tin adubu yamna pamna chanakhi mathangi numita angang sing adu class amuki yaurame asumna oza aduna wari ama iraknaba homework pikhiba adu kana pathoke do haiduna satra mayam aduda hanglami tanja aduda Melanie na ai pathoke haiduna khut thangalagi Melanie gi wari adu tabada oza su yamna harau jarami amadi Melanie gi manakta changlaktuna makokta nanthabirami tanja aduda army sergeant ama changlaktuna oza aduda yamna sorami karigino nangna angang asigi mamaida nanliba haiduna oza aduda chairami tanja aduda ozana mamaida nanmana te makokta nanthabibani haiduna sergeant aduda hairami matam aduda sergeant aduna angang sing asi yamna khudong thiringai ni haibasi nang khangtabra haiduna maki makutta hana cream ama tairami cream adu koknaba mahakna matin sisinduna taithoklaba matungda angangi manaton maya da thamlami angangi manaton maya da hek thambaga ka adu da leramba angang sing adu yamna angakpa mangongda maya sing adu hanjin chiklami tasengbadi sergeant aduna tairiba cream adu miyoibagi manam manghanaba taibani asumna sergeant aduna mahaki makhota cream adu amuk tashinbaga angang sing adu hanaki matogum tumin laikre amadi angang sing adu makoi gi room da amuk pusinkhre numidang adu maktada makogi oza adu angang sing aduna leiriba ka adu ki lambi da laklami matam adu da oza aduna Melanie adu hujik phoba mangi wheelchair da punduna leiba adu urami matam adu da oza na sifai sing bu kauduna hairami adubu sifai sing adu de taramde maramasina oza aduna Melanie gi room adu hangdoktuna mahaki makhong makhut puliba adu thadokpina batawrami tanja adu da Melanie na migi manam panglakpada ngasai gi thokiba angakpa thodok adugumna maya adu chiktuna tawba horaklami matam aduda Melanie nasu yamna kanna control tawna bahona jai amadi mahaki wajabu nangasida leiraganu yamna thuna thokro haiduna hairami adubu Melanie na control tawba ngamlaktabadagi oza aduda attack tawna batawrami matam aduda oza aduna phatlawna chenthokduna thong adu kamlawna lonsinki asumna oza aduna mahaki pocket ta yawba cream adu lakthokduna mamai amadi makona chingbada yamna thuna taishinduna mahaki manam adu fangdana batawrami nongalaba matamda Melanie gi room aduda sergeant janglatuna Melanie bu kem adugi mapanda futhuraki mapanda hek puthokpaga kem adugi akoibada yamna wangna joling tawduna sambal khaduna leirami sambal adugi mapalom thangbada zombie mayam ama koshinduna leirami zombie sing adubu lanmi sing aduna nongmaina leptana kaptuna leirami matam kharagi mamangda pithribi asi parasitic fungus amana mafam khangdana sandoraki masina naraba miyoi sing asi wakal khanbagi sakti manglakhi asumna makoi kona thangda zombie olakhibani zombie sing asina miyoi bada chikpa matamda miyoi badusu zombie olakani amaromda Melanie du lab amada pushilakhi Melanie na lab adu da hek changbaga glass bottle amada miyoi bagi brain ama leiba du urami bottle adu da number 13 haina su thari tasengbadi brain adu Melanie gi mamana begini makoina experiment ama tawbudagi leikhidawani asumna Melanie masasu mangonda karigumba khara tawragani haiba khangjei tanjaduda scientist ama laktuna Melanie gi hakchangda tumnanaba injection ama kaplami asumna Melanie adu tumthakre makoina experiment adu hodringai matamda yamna tanja chanana Melanie gi oza adu left adu lakhi oza aduna gas cylinder mathangatuna Melanie gi mafamda
ꯑꯔꯥꯟꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯂꯥꯟꯃꯤ ꯈꯔ ꯂꯥꯛꯇꯨꯅ ꯃꯦꯂꯥꯅꯤꯒꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯐꯥꯕꯤꯔꯝꯃꯤ ꯑꯃꯗꯤ ꯁꯥꯏꯟꯇꯤꯁ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯑꯩꯁꯨ ꯈꯪꯏ, ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯤꯑꯣꯏꯕ ꯁꯃꯥꯖ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯍꯤꯗꯥꯛ ꯁꯥꯒꯗꯧꯔꯤꯕꯅꯤ, ꯃꯗꯨ ꯅꯪ ꯀꯔꯤꯒꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯑꯗꯨꯗ ꯆꯩꯕꯤꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯣꯖꯥ ꯑꯗꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯦꯕ ꯑꯗꯨꯗ ꯖꯣꯝꯕꯤꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯁꯥꯏꯟꯇꯤꯁ ꯑꯗꯨꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯃ ꯖꯣꯝꯕꯤꯅ ꯆꯤꯛꯈꯤ, ꯃꯗꯨꯗꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨ ꯖꯣꯝꯕꯤ ꯑꯣꯜꯂꯛꯈꯤ ꯑꯃꯗꯤ ꯁꯥꯏꯟꯇꯤꯁ ꯑꯗꯨꯁꯨ ꯀꯤꯃꯟꯕꯗꯒꯤ ꯂꯦꯕ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯕꯦꯗꯇ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕ ꯃꯦꯂꯥꯅꯤ ꯑꯗꯨ ꯖꯣꯝꯕꯤ ꯑꯗꯨꯅ ꯈꯪꯂꯝꯗꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯝ ꯐꯥꯎꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯦꯂꯥꯅꯤꯁꯨ ꯖꯣꯝꯕꯤꯒꯤ ꯖꯥꯇꯤ ꯃꯈꯜ ꯑꯃꯈꯛꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯦꯂꯥꯅꯤ ꯑꯗꯨ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯜꯂꯤꯕ ꯑꯗꯨ ꯊꯥꯗꯣꯛꯆꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯃꯄꯥꯟꯗꯗꯤ ꯖꯣꯝꯕꯤꯁꯤꯡꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯅꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯂꯝꯃꯤ ꯑꯃꯗꯤ ꯖꯣꯝꯕꯤꯁꯤꯡꯅꯁꯨ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯍꯥꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯂꯥꯅꯤꯅ ꯃꯥꯒꯤ ꯑꯣꯖꯥ ꯑꯗꯨ ꯂꯥꯟꯃꯤ ꯑꯅꯤꯈꯛꯅ ꯁꯦꯟꯅꯗꯨꯅ ꯑꯃꯗꯤ ꯐꯨꯕꯤꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯦꯂꯥꯅꯤꯅ ꯁꯥꯎꯗꯨꯅ ꯂꯥꯟꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯆꯣꯡꯁꯤꯟꯗꯨꯅ ꯆꯤꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯃꯗꯤ ꯃꯦꯂꯥꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯋꯥꯟꯊꯈꯤ꯫ ꯋꯥꯟꯊꯔꯕ ꯃꯇꯨꯡꯗ ꯃꯦꯂꯥꯅꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯀꯣꯟꯈꯠꯄꯤꯈꯤ ꯑꯃꯗꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯝꯕꯤ ꯀꯌꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗ ꯑꯦꯇꯦꯛ ꯇꯧꯒꯦꯅ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯥꯔꯃꯤꯒꯤ ꯒꯥꯔꯤ ꯑꯃ ꯂꯥꯛꯇꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯣꯡꯁꯤꯟꯈꯤ ꯑꯃꯗꯤ ꯊꯋꯥꯏ ꯍꯤꯡꯈꯤ, ꯑꯗꯨꯕꯨ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗꯗꯤ ꯉꯁꯥꯏꯒꯤ ꯁꯥꯏꯟꯇꯤꯁ ꯑꯗꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯖꯣꯝꯕꯤ ꯀꯌꯥ ꯑꯃꯅ ꯇꯥꯟꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯌꯥꯝꯅ ꯂꯥꯞꯅ ꯖꯣꯝꯕꯤꯁꯤꯡꯅ ꯐꯪꯗꯕ ꯃꯐꯝ ꯑꯃꯗ ꯊꯧꯗꯣꯔꯛꯈꯤ꯫ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯃꯃꯥꯡꯗ ꯇꯣꯡꯂꯤꯕ ꯁꯥꯔꯖꯦꯟ ꯑꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯦꯂꯥꯅꯤ ꯑꯗꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯔꯖꯦꯟ ꯑꯗꯨꯅ ꯅꯣꯡꯃꯩ ꯁꯠꯇꯣꯛꯇꯨꯅ ꯃꯦꯂꯥꯅꯤꯗ ꯀꯥꯞꯀꯦ ꯇꯧꯔꯝꯃꯤ, ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯦꯂꯥꯅꯤꯅ ꯁꯥꯏꯟꯇꯤꯁ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗ ꯆꯤꯛꯈ꯭ꯔꯕꯗꯤ ꯃꯈꯣꯏ ꯂꯩꯍꯧꯔꯤꯕ ꯈꯔ ꯑꯁꯤꯁꯨ ꯖꯣꯝꯕꯤ ꯁꯣꯏꯗꯅ ꯑꯣꯜꯂꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯁꯥꯔꯖꯦꯟ ꯑꯗꯨꯅ ꯃꯦꯂꯥꯅꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯃꯥꯕꯨ ꯍꯥꯠꯄꯤꯒꯅꯨ, ꯃꯥꯕꯨ ꯍꯥꯠꯄꯤꯒꯅꯨ, ꯃꯥ ꯍꯥꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯦꯂꯥꯅꯤ ꯑꯁꯤ ꯊꯥꯗꯣꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯃꯦꯂꯥꯅꯤ ꯑꯗꯨ ꯂꯝꯕꯤ ꯑꯗꯨꯗ ꯀꯨꯝꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯦꯂꯥꯅꯤꯗꯤ ꯂꯝꯕꯤ ꯑꯗꯨꯗ ꯈꯤꯇꯪ ꯆꯠꯂꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯥꯏꯟꯇꯤꯁ ꯑꯗꯨ ꯊꯣꯔꯛꯇꯨꯅ ꯁꯥꯔꯖꯦꯟꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯦꯂꯥꯅꯤ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯅ ꯚꯦꯛꯁꯤꯟ ꯁꯥꯕ ꯉꯝꯒꯅꯤ ꯑꯃꯗꯤ ꯚꯦꯛꯁꯤꯟ ꯑꯗꯨꯅ ꯖꯣꯝꯕꯤꯁꯤꯡ ꯑꯁꯤꯕꯨ ꯂꯥꯌꯦꯡꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯁꯥꯔꯖꯦꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯔꯖꯦꯟ ꯑꯗꯨꯅ ꯊꯥꯖꯗꯨꯅ ꯃꯦꯂꯥꯅꯤꯕꯨ ꯑꯃꯨꯛ ꯐꯥꯗꯨꯅ ꯆꯤꯌꯔ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯃꯊꯛꯇ ꯐꯦꯁ ꯃꯥꯛꯁ ꯑꯃꯁꯨ ꯃꯦꯂꯥꯅꯤꯒꯤ ꯃꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯏꯁꯤꯡ ꯗꯔꯀꯥꯔ ꯂꯩꯔꯝꯃꯤ, ꯃꯔꯝ ꯑꯁꯤꯅ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯄꯥꯟꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯈꯝꯂꯝꯃꯤ ꯑꯃꯗꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯏꯁꯤꯡ ꯂꯧꯕ ꯀꯨꯝꯊꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯝꯕꯤ ꯈꯔ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯔꯖꯦꯟ ꯑꯗꯨꯒ ꯂꯥꯡꯃꯤꯟꯅꯕ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯖꯣꯝꯕꯤ ꯑꯃꯅ ꯆꯤꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯁꯥꯔꯖꯦꯟꯅ ꯃꯍꯥꯛ ꯂꯥꯡꯃꯤꯟꯅꯕ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯍꯜꯂꯝꯗꯦ ꯑꯃꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯖꯣꯝꯕꯤ ꯑꯣꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯔꯖꯦꯟ ꯑꯗꯨꯅ ꯃꯍꯥꯛꯀ ꯂꯥꯡꯃꯤꯟꯅꯕ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯄ ꯄꯥꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯔꯝꯗꯦ, ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯈꯣꯡꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯟꯗꯟꯒꯤ ꯁꯤꯇꯤ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯥꯅ ꯊꯛꯅꯕ ꯊꯤꯔꯛꯄ ꯃꯇꯝꯗ ꯁꯥꯔꯖꯦꯟ ꯑꯗꯨꯅ ꯗꯣꯔꯕꯤꯟ ꯊꯥꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯆꯥꯅ ꯊꯛꯅꯕ ꯌꯣꯟꯕ ꯗꯨꯀꯥꯟ ꯃꯌꯥꯝ ꯑꯃ ꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯗꯨꯀꯥꯟꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯖꯣꯝꯕꯤ ꯀꯌꯥ ꯑꯃ ꯃꯆꯤ ꯂꯦꯡꯗꯅ ꯆꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯁꯥꯔꯖꯦꯟ ꯑꯗꯨꯅ ꯎꯔꯝꯃꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯆꯥ ꯑꯊꯛ ꯂꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯄ꯭ꯂꯥꯟ ꯑꯃꯁꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯄ꯭ꯂꯥꯟ ꯑꯗꯨꯗꯤ ꯖꯣꯝꯕꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯅꯝ ꯑꯗꯨ ꯈꯪꯗꯅꯕ ꯉꯁꯥꯏꯒꯤ ꯀ꯭ꯔꯤꯝ ꯑꯗꯨ ꯃꯈꯣꯏꯗ ꯇꯩꯁꯤꯜꯂꯒꯅꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯐꯥꯎꯕ ꯁꯥꯟꯅꯗꯅ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯖꯣꯝꯕꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯇꯨꯃꯤꯟꯅ ꯂꯥꯛꯇꯨꯅ ꯖꯣꯝꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯆꯠꯂꯝꯃꯤ ꯑꯃꯗꯤ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯈꯪꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯥꯎꯔꯕ ꯕꯤꯜꯗꯤꯡ ꯑꯃꯗ ꯆꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯦꯂꯥꯅꯤꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯃꯗꯤ ꯁꯥꯏꯟꯇꯤꯁ ꯑꯗꯨꯅ ꯃꯦꯂꯥꯅꯤꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯇꯩꯗꯤ ꯆꯥꯅ ꯊꯛꯅꯕ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯂꯥꯅꯤꯅ ꯁꯥꯏꯟꯇꯤꯁ ꯑꯗꯨꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯔꯝꯃꯤ꯫ ꯃꯦꯂꯥꯅꯤꯅ ꯑꯩꯁꯤ ꯀꯅꯥꯅꯣ ꯑꯃꯗꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯪꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏ ꯃꯗꯨꯗꯤ ꯃꯇꯝ ꯑꯃꯗ ꯖꯣꯝꯕꯤ ꯑꯣꯜꯍꯟꯕ ꯉꯝꯕ ꯂꯥꯏꯅꯥ ꯑꯁꯤꯅ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯖꯣꯝꯕꯤ ꯑꯣꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯄꯣꯛꯂꯛꯄ ꯃꯆꯥ ꯑꯗꯣ ꯃꯦꯂꯥꯅꯤ ꯅꯪꯗꯧꯅ ꯇꯧꯒꯅꯤ ꯑꯃꯗꯤ ꯃꯈꯣꯏ ꯋꯥꯈꯜ ꯈꯟꯕ ꯒ꯭ꯌꯥꯟꯁꯨ ꯇꯥꯒꯅꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯁꯤ
ꯖꯣꯝꯕꯤꯒꯤ ꯁꯦꯀꯦꯟ ꯖꯦꯅꯦꯔꯦꯁꯟꯅꯤ ꯍꯥꯏꯗꯨꯅ ꯃꯦꯂꯅꯤꯗ ꯍꯥꯏꯔꯝꯃꯤ ꯑꯃꯗꯤ ꯃꯦꯂꯅꯤ ꯅꯪꯒꯤ ꯃꯇꯦꯡꯅ ꯑꯩꯅ ꯚꯦꯛꯁꯤꯟ ꯁꯥꯒꯗꯧꯔꯤꯕꯅꯤ ꯚꯦꯛꯁꯤꯟ ꯑꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤ ꯀꯟꯒꯗꯧꯔꯤꯕꯅꯤ ꯅꯪꯅ ꯑꯩꯒꯤ ꯂꯥꯁ ꯍꯣꯞꯅꯤ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯦꯂꯅꯤꯗ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯑꯍꯤꯡ ꯑꯃ ꯂꯦꯛꯂꯝꯃꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯅꯕ ꯍꯥꯏꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯣꯛꯇ꯭ꯔꯤꯕ ꯂꯝꯕꯤ ꯑꯗꯨ ꯖꯣꯝꯕꯤ ꯃꯌꯥꯝ ꯑꯃꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯊꯣꯛꯄ ꯌꯥꯔꯝꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯃꯦꯂꯅꯤꯅ ꯑꯩ ꯃꯈꯥꯗ ꯀꯨꯝꯒꯦ ꯑꯗꯨꯒ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗ ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯗꯣꯛꯇꯔꯅ ꯀꯩꯒꯨꯝꯕ ꯃꯥꯅ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯂꯅꯤꯅ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯑꯃꯗꯤ ꯑꯩ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯅꯤꯡꯉꯤ ꯑꯩꯁꯨ ꯃꯤꯆꯝ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯦꯂꯅꯤ ꯖꯣꯝꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯆꯠꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯑꯍꯤꯡꯕ ꯍꯨꯏꯅꯥꯎ ꯑꯃ ꯊꯤꯔꯛꯇꯨꯅ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯍꯨꯏꯅꯥꯎ ꯑꯗꯨꯒꯤ ꯃꯅꯝꯅ ꯖꯣꯝꯕꯤꯁꯤꯡ ꯑꯗꯣ ꯃꯤꯀꯞ ꯊꯣꯔꯛꯈꯤ ꯑꯃꯗꯤ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯅ ꯍꯨꯏꯅꯥꯎ ꯑꯗꯨ ꯇꯥꯟꯅꯔꯝꯈꯤ ꯑꯁꯨꯝꯅ ꯖꯣꯝꯕꯤꯅ ꯊꯜꯂꯝꯕ ꯂꯝꯕꯤ ꯑꯗꯣ ꯍꯧꯖꯤꯛ ꯖꯣꯝꯕꯤ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯕꯤꯜꯗꯤꯡꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯕꯤꯜꯗꯤꯡꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯖꯣꯝꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥ ꯑꯃ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯈꯣꯏꯅ ꯊꯦꯡꯅꯔꯝꯃꯤ ꯑꯃꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯥꯟꯕꯤ ꯑꯃ ꯍꯧꯕꯁꯨ ꯊꯦꯡꯅꯔꯝꯃꯤ ꯑꯃꯗꯤ ꯃꯐꯝ ꯑꯃꯗꯅ ꯆꯥꯎꯔꯕ ꯄꯥꯟꯕꯤ ꯀꯌꯥ ꯑꯃ ꯂꯩꯕꯁꯨ ꯃꯈꯣꯏꯅ ꯊꯦꯡꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔꯅ ꯃꯁꯤ ꯐꯪꯒꯁꯀꯤ ꯂꯥꯏꯐ ꯁꯥꯏꯀꯜ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯎ ꯑꯁꯤ ꯐꯪꯒꯁꯀꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯖ ꯑꯃꯅꯤ ꯑꯃꯗꯤ ꯃꯁꯤꯗ ꯍꯧꯔꯤꯕ ꯎꯍꯩꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯠꯀ ꯌꯥꯅꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯁꯟꯗꯣꯛꯈ꯭ꯔꯕꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯎꯕ ꯐꯪꯉꯔꯣꯏ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯈꯔ ꯆꯠꯂꯕ ꯃꯇꯝꯗ ꯁꯣꯂꯔ ꯁꯤꯁꯇꯦꯝꯅ ꯆꯂꯥꯏꯕ ꯑꯥꯔꯃꯤ ꯂꯦꯕꯣꯔꯦꯇꯔꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯑꯔꯥꯡ ꯈꯧꯔꯥꯡꯕ ꯄꯣꯛꯂꯛꯄꯗꯒꯤ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯑꯥꯔꯃꯤ ꯄꯥꯔꯁꯣꯅꯦꯜ ꯑꯃꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯆꯥꯅ ꯊꯛꯅꯕ ꯊꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯂꯅꯤꯁꯨ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯃꯦ ꯅꯈꯣꯏꯒꯤ ꯃꯅꯝ ꯑꯩ ꯂꯥꯛꯄ ꯍꯧꯔꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯑꯥꯔꯃꯤ ꯄꯥꯔꯁꯣꯅꯦꯜ ꯑꯗꯨꯁꯨ ꯆꯥꯛ ꯊꯤꯕ ꯆꯠꯈ꯭ꯔꯦ ꯑꯃꯗꯤ ꯃꯦꯂꯅꯤꯁꯨ ꯃꯥꯒꯤ ꯆꯤꯟꯖꯥꯛ ꯊꯤꯕ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯦꯂꯅꯤ ꯃꯄꯥꯟꯗꯒꯤ ꯎꯆꯦꯛ ꯑꯃ ꯐꯥꯗꯨꯅ ꯆꯥꯔꯝꯃꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛꯅ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯕꯗꯒꯤ ꯌꯨꯝ ꯑꯃꯗ ꯆꯪꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀ ꯃꯥꯟꯅꯕ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯦꯂꯅꯤꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯉꯁꯥꯏ ꯆꯥꯅ ꯊꯛꯅꯕ ꯊꯤꯕ ꯆꯠꯈꯤꯕ ꯁꯣꯜꯖꯔ ꯑꯗꯨ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯑꯦꯇꯦꯛ ꯇꯧꯔꯒꯅꯤ ꯍꯥꯏꯕ ꯃꯦꯂꯅꯤꯅ ꯈꯪꯂꯝꯃꯤ ꯑꯁꯨꯝꯅ ꯃꯦꯂꯅꯤ ꯂꯦꯕꯣꯔꯦꯇꯔꯤꯗ ꯆꯠꯇꯨꯅ ꯁꯔꯖꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩꯒ ꯃꯥꯟꯅꯕ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯃꯄꯥꯟꯗ ꯂꯩꯍꯧꯔꯦ ꯃꯈꯣꯏꯅ ꯆꯥꯅ ꯊꯛꯅꯕ ꯂꯧꯕ ꯆꯠꯈꯤꯕ ꯁꯣꯜꯖꯔ ꯑꯗꯨꯗ ꯁꯣꯏꯗꯅ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯣꯜꯖꯔ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯆꯥꯅ ꯊꯛꯅꯕ ꯌꯥꯝꯅ ꯐꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯅ ꯊꯛꯅꯕꯒꯤ ꯗꯨꯀꯥꯟ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯆꯪꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯖꯣꯝꯕꯤꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯊꯦꯡꯅꯈꯤ ꯑꯁꯨꯝꯅ ꯖꯣꯝꯕꯤꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯤꯅ ꯍꯥꯠꯄꯤꯈꯤ ꯑꯁꯨꯝꯅ ꯃꯦꯂꯅꯤ ꯑꯃꯗꯤ ꯁꯔꯖꯟ ꯑꯃꯗꯤ ꯑꯣꯖꯥꯒ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤ ꯁꯣꯜꯖꯔ ꯑꯗꯨ ꯊꯤꯕ ꯊꯣꯔꯛꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯗꯨꯀꯥꯟ ꯑꯗꯨ ꯊꯦꯡꯅꯈꯤ ꯃꯈꯣꯏꯅ ꯗꯨꯀꯥꯟ ꯑꯗꯨ ꯆꯪꯂꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯕ ꯈꯪꯈꯤ ꯑꯁꯨꯝꯅ ꯃꯦꯂꯅꯤꯅ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯂꯥꯟꯃꯤ ꯍꯥꯠꯈꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯩꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯑꯁꯨꯝꯅ ꯁꯔꯖꯟ ꯑꯃꯗꯤ ꯑꯣꯖꯥꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯎꯔꯝꯃꯤ ꯁꯔꯖꯟ ꯑꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦ ꯇꯧꯕ ꯃꯇꯝꯗ ꯃꯦꯂꯅꯤꯅ ꯀꯥꯞꯍꯟꯈꯤꯗꯦ ꯑꯁꯨꯝꯅ ꯃꯦꯂꯅꯤꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯨꯗꯅꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯖꯣꯝꯕꯤ ꯂꯤꯗꯔ ꯑꯃ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯂꯅꯤꯒ ꯖꯣꯝꯕꯤ ꯂꯤꯗꯔ ꯑꯗꯨꯒ ꯐꯨꯅꯔꯝꯃꯤ ꯑꯃꯗꯤ ꯃꯦꯂꯅꯤꯅ ꯆꯥꯂꯥꯛ ꯇꯧꯗꯨꯅ ꯍꯦꯟꯀꯞ ꯑꯃꯅ ꯖꯣꯝꯕꯤ ꯂꯤꯗꯔ ꯑꯗꯨ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯕꯦꯁꯕꯣꯜꯒꯤ ꯕꯦꯠ ꯑꯗꯨ ꯈꯨꯟꯒꯠꯇꯨꯅ ꯖꯣꯝꯕꯤ ꯂꯤꯗꯔ ꯑꯗꯨ ꯍꯥꯠꯈꯤ ꯑꯁꯨꯝꯅ ꯖꯣꯝꯕꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯦꯂꯅꯤꯕꯨ ꯀꯤꯅꯔꯝꯃꯤ ꯑꯗꯨꯒ ꯁꯔꯖꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯂꯦꯕꯣꯔꯦꯇꯔꯤꯗ ꯄꯨꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔꯅ ꯃꯥꯛꯁ ꯑꯃ ꯎꯞꯇꯨꯅ ꯃꯈꯣꯏꯗ ꯅꯣꯡꯃꯩꯅ ꯅꯝꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯊꯥꯗꯣꯛꯈꯤꯕ ꯄꯣꯏꯖꯅꯁ ꯒ꯭ꯌꯥꯁ ꯑꯗꯨꯅ ꯃꯦꯂꯅꯤ ꯑꯃꯗꯤ ꯁꯔꯖꯟ ꯑꯣꯖꯥꯁꯨ ꯌꯥꯎꯅ ꯋꯥꯟꯊꯈꯤ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯦꯂꯅꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯕ꯭ꯔꯦꯟ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯚꯦꯛꯁꯤꯟ ꯁꯥꯕ ꯄꯥꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯦꯂꯅꯤꯗꯤ ꯋꯥꯟꯊꯔꯨꯕꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯑꯗꯨꯒ ꯃꯦꯂꯅꯤꯅ ꯍꯥꯏ ꯃꯗꯨꯗꯤ ꯗꯣꯛꯇꯔ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯐꯝꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ
ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯆꯤꯛꯀꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯖꯣꯝꯕꯤ ꯑꯣꯜꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯦꯂꯥꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔꯅ ꯍꯥꯏ ꯃꯗꯨꯗꯤ ꯑꯩꯗꯤ ꯅꯪ ꯁꯤꯖꯤꯟꯅꯗꯨꯅ ꯚꯦꯛꯁꯤꯟ ꯁꯥꯕ ꯄꯥꯝꯕꯅꯤ, ꯚꯦꯛꯁꯤꯟ ꯑꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤ ꯀꯟꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯚꯦꯛꯁꯤꯟ ꯑꯁꯤ ꯁꯥꯍꯧꯗ꯭ꯔꯕꯗꯤ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯑꯣꯖꯥ ꯑꯗꯨ ꯇꯨꯡꯗ ꯖꯣꯝꯕꯤ ꯁꯣꯏꯗꯅ ꯑꯣꯜꯂꯛꯂꯒꯅꯤ, ꯃꯗꯨ ꯅꯪ ꯑꯣꯜꯍꯟꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯦꯂꯥꯅꯤꯗ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯂꯥꯅꯤꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯗꯨ ꯄꯥꯝꯗ꯭ꯔꯕꯗꯤ ꯚꯦꯛꯁꯤꯟ ꯑꯁꯤ ꯁꯥꯅꯕꯒꯤꯗꯃꯛꯇ ꯅꯪ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯂꯥꯅꯤꯁꯨ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯗꯣꯛꯇꯔ ꯑꯗꯨꯗ ꯃꯦꯂꯥꯅꯤꯅ ꯍꯪꯖꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩ ꯑꯁꯤ ꯑꯍꯤꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏ ꯃꯗꯨꯗꯤ ꯅꯪ ꯑꯍꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯦꯂꯥꯅꯤꯅ ꯈꯪꯂꯛꯂꯦ ꯃꯗꯨꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯖꯦꯅꯦꯔꯦꯁꯟ ꯑꯁꯤ ꯃꯦꯂꯥꯅꯤꯒꯨꯝꯂꯕ ꯖꯣꯝꯕꯤꯁꯤꯡ ꯑꯁꯤꯅ ꯄꯥꯜꯍꯧꯔꯒꯅꯤ ꯑꯃꯗꯤ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ, ꯑꯃꯗꯤ ꯉꯁꯥꯏ ꯐꯪꯒꯁꯀꯤ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯎꯍꯩ ꯑꯗꯨꯅ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯁꯟꯗꯣꯛꯈ꯭ꯔꯕꯗꯤ ꯈꯔ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯕ ꯑꯁꯤꯁꯨ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯃꯦꯂꯥꯅꯤꯅ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯒꯅꯤ ꯍꯥꯏꯔꯝꯕ ꯑꯗꯨ ꯑꯃꯨꯛ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯅꯪ ꯃꯅꯨꯡꯗ ꯂꯩꯔꯝꯃꯨ ꯍꯥꯏꯔꯒ ꯃꯦꯂꯥꯅꯤ ꯂꯦꯕꯣꯔꯦꯇꯔꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅꯁꯨ ꯃꯦꯂꯥꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯥꯟꯅꯔꯛꯈꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯉꯁꯥꯏ ꯂꯥꯟꯃꯤ ꯍꯥꯠꯈꯤꯕ ꯖꯣꯝꯕꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯊꯦꯡꯅꯈꯤ꯫ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯖꯣꯝꯕꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯍꯥꯠꯄꯤꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯦꯂꯥꯅꯤꯗꯤ ꯉꯁꯥꯏ ꯐꯪꯒꯁꯀꯤ ꯎꯄꯥꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯉꯁꯥꯏꯒꯤ ꯎꯍꯩ ꯑꯗꯨꯅ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯁꯟꯗꯣꯛꯈ꯭ꯔꯕꯗꯤ ꯃꯥꯂꯦꯝ ꯑꯁꯤ ꯃꯤ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯦꯂꯥꯅꯤꯅ ꯎꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯥꯔꯖꯦꯟ ꯑꯗꯨꯁꯨ ꯃꯦꯂꯥꯅꯤꯒ ꯊꯦꯡꯅꯔꯦ꯫ ꯃꯦꯂꯥꯅꯤꯅ ꯅꯪ ꯀꯔꯤꯒꯤꯗꯃꯛꯇ ꯃꯄꯥꯟ ꯊꯣꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯠ ꯑꯗꯨꯁꯨ ꯃꯦꯂꯥꯅꯤꯅ ꯉꯁꯥꯏꯒꯤ ꯎꯄꯥꯜ ꯑꯗꯨ ꯃꯩ ꯊꯥꯔꯨꯕꯗꯒꯤ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯈ꯭ꯔꯦ, ꯍꯥꯏꯕꯗꯤ ꯚꯥꯏꯔꯁꯁꯤꯡ ꯑꯗꯨꯅ ꯄꯥꯛꯁꯟꯅ ꯅꯨꯡꯁꯤꯠꯕꯇ ꯌꯥꯎꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯁꯥꯔꯖꯦꯟ ꯑꯗꯨꯁꯨ ꯖꯣꯝꯕꯤ ꯑꯣꯜꯂꯒꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯁꯥꯔꯖꯦꯟ ꯑꯗꯨ ꯖꯣꯝꯕꯤ ꯑꯣꯜꯂꯛꯄ ꯍꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯥꯔꯖꯦꯟꯅ ꯃꯦꯂꯥꯅꯤꯗ ꯅꯣꯡꯃꯩ ꯑꯃ ꯄꯤꯗꯨꯅ ꯑꯩꯕꯨ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯃꯗꯤ ꯑꯩ ꯃꯤ ꯑꯣꯏꯔꯤꯉꯩꯗ ꯁꯤꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯦꯂꯥꯅꯤꯗ ꯍꯥꯏꯗꯨꯅ ꯃꯦꯂꯥꯅꯤꯅ ꯁꯥꯔꯖꯦꯟ ꯑꯗꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ꯫ ꯑꯁꯨꯝꯅ ꯃꯦꯂꯥꯅꯤꯅ ꯂꯦꯕꯣꯔꯦꯇꯔꯤ ꯇꯝꯅ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨ ꯂꯦꯕꯣꯔꯦꯇꯔꯤ ꯃꯅꯨꯡꯗꯒꯤ ꯃꯄꯥꯟꯗ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯦꯂꯥꯅꯤꯅ ꯉꯁꯥꯏꯒꯤ ꯃꯍꯥꯛꯀ ꯃꯥꯟꯅꯕ ꯖꯣꯝꯕꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯦꯕꯣꯔꯦꯇꯔꯤ ꯃꯃꯥꯡꯗ ꯄꯨꯔꯛꯈꯤ, ꯑꯃꯗꯤ ꯃꯦꯂꯥꯅꯤꯒꯤ ꯑꯣꯖꯥꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯣꯝꯕꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯇꯨꯡꯒꯤ ꯅꯦꯛꯁ ꯖꯦꯅꯦꯔꯦꯁꯟꯗ ꯂꯩꯍꯧꯔꯒꯗꯕꯅꯤ, ꯑꯗꯨꯅ ꯃꯦꯂꯥꯅꯤꯒꯤ ꯑꯣꯖꯥꯗꯨꯅ ꯃꯈꯣꯏꯕꯨ ꯃꯇꯧ ꯀꯔꯝꯅ ꯋꯥ ꯉꯥꯡꯒꯅꯤ, ꯃꯇꯧ ꯀꯔꯝꯅ ꯂꯩꯒꯅꯤ ꯍꯥꯏꯕ ꯌꯥꯝꯅ ꯐꯖꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫